अहानबदा मरुइबा पाउ पिजरे स्टेट असिदा नुमित हेक ताबगा मपान थोकपा किनरमगी फिबम लेरंबा अदो कोखंदुना चाखटलमिदा कुमांग नांसिंगली हाइना चीफ मिनिस्टर एन बेनफ्रे लमदम असिदगी ड्रग की इशू लोइसिनबा लेंगा की माइकेदगी पॉलिसी सेमबगा लोइना मपुंग फान इंप्लीमेंट तौनबा होनरी हाइना सोशल वेलफेयर मिनिस्टर हेखाम दिंगोन हाइख्रे अमदी ख्वाइरंबन इमा कैथेल कल्लु हाइना इमा सिंह खोंगुन चंसिंख्रे चरा तानबा कैथेल कारपनी मैंगाल सेल्फी तौबा लापनते हाइना वर्किंग कमिटी ख्वाइरंबन इमा कैथेल गे को कन्वीनर असेंबली मलाना पेंडल होदोख्रे खुमजरे दयापति सेंजमना हजिक नुंगचलगी न्यू टीवी पाउ पिजरे नुमित हेक ताबगा मपान थोकपा किनरंबा लमदम अमा ओइरंबा स्टेट असे ngasidi fibam adu kokhanduna chakhotpagi lambida manglomda changsinba ngamlakle haina chief minister n brena phongdokre north aoc da leiba hotel imphal gi classic sangai conference hall da ngase pangthokpa c20 india 2023 basudeba kutubakam national conference da wangangnaduna chief minister na wafom asi phongdokkibane thauram aduda mahut amasung rdnpr minister yumnam khemchanchu saryakhe thauram aduda chief minister n bren hai haukiba matam kayada lamdam asida numit hek tarakpaga miyamne yumdagi thokpa kinaramagi fibam ama mayoknarami adubu ngase prime minister narendra modi amasung bjp gi lengak amade miyamgi matenga loinana state asida ingtappa khunai ama purakpa ngambadage miyamna aki akhang faudana thabak ingkhang tawba ngamle masida natana mapan gi miyoi singda state asida lakningba fawhonba ngamle amade masak khangbi basu helakle masimak state asida law and order gi fibam phagalaktuna chakhotpagi lambida manglomda changsinbagi khudamni amaromda state asida femina miss india contest pangthokpa fangba asimak yamna chawthok chaningai ni maram aduna lakliba miyam da nungaitaba pokadaba thabak thoram sing aikhoina tawroidabani lamdam asigi miyok miyancha faba adu utuna lakliba miyoi singbu ningthina tawbigadabani maduna tungdasu state asida mapan gi miyoi sing hena lakningba fawhon bangamgani amade state asigi tourism hena chakhot hangani haikhi notice the boy in a girls katagi weba science school lama hangana bagi proposal of paper lama lagi nabi masa katagi manipur gi lady nupi singi caliber ai nupi gi sakti se koi ramane koi tanar hado sinna sinna koi dushnupur gi area da lam phane nupi katagi weba hangna na mayanda appeal tong masi tarik tara ba they will stay here up to 15 ekoi Miss India ki adun mogi laibas dai da koi any makhala matagi fataba tawni mina yangni moidaba aikoi gi ijat chokpa ya ba pochak amatang bhawa tabidana baina ba koi appeal tawni tawje hai singlaba scientist kayana angakpa thabak kaya tawduna space yauna lam kaya da leibak asibu malim da masak takliba ase aikoi khudingmake chawthuk chaningai ni haina Chief Minister N. Benafongdokre, Institution of Electronic and Telecommunication Engineer Sinduna, Industry 5.0, The New Revolution Amasung Bikram, Saravai and Lal C. Burman, Memorial Lecture Highway Hiram da Numit ini Chathagadaba, Yankai Mari Suba Midterm Symposium among us, Akampata Liban National Institute of Electronic and Information Technology, Nilita Hodokladura Wafam Ase, Chief Minister of Hondokibane. Thauram aduda institute asige scientist sing amade academician kayana sargyakhe thauram aduda mahaki warol piraduna chief minister n bren hai leibak ase leiba scientist singna hiram kayada singthaningai oiba thabak kaya tawduna malimda leibak asigi tawba ngamba adu utle masimak leibak asigi amade miyamgi chawthok chaningai ni handaktasu ISRO na reusable space vehicle putoktuna mai pangna chayeng tawba ngamkiba asimak space kilamda leibak asigi yamna singthaningai oiba chawkhotpa amane Amaromda horotliba mahairoi kayana masak nairaba miyoi sing amade scientist singa unahanduna wari watai sanabagi khudong chaba kaya pire masina mahairoi singbo hena puling thawatpa ngamle masina national integration puraktuna united india ama leihanbada chawna mating oiri amaromda lamdam asidasu ana layeng yauna hiram kayana chakotpa purakpa ngamlakle state asigi district headquarters singda tele ICU ge facilities sing thamduna miyam da magun leiba layeng patha phanganba ngamle maram aduna scientist singna symposium asidage phangba kanaba wakhal lausing kaya adu amaga pithok pisin tawduna industrial revolution puraknaba thabak paikhat piyo amadi hiram kaya da leibak asigi yaifenaba thabak kaya pangthokpa ngamba oibiyo haikhe You all the people have made us proud. You have made India proud. That was really, really like a miracle.
Recently, I saw that the reusable stress settled crafts tested successfully by India next to America. Really, I would like to congratulate. Our state is very small, but hilly terrain is very difficult to reach out, the far-flung areas. But recently what we have done, ICU facility through Delhi ICU facility we have provided to all the district headquarters in the integrated part. And a special doctor will be at the Imphal at RIMS or Jennings, and he will instruct through televised. And the operation has already been held in all part of the district headquarters. Laingang na Changsiliba War on Drugs campaign da nisa siznabage chang hantanaba pandamda press media na lawgadaba thaudangi matangda media focus on demand reduction of drugs as part of war on drugs haiba thimda nongmugi oiba awareness workshop ang pangtokre. Editors Guilds Manipur amadi laingake social welfare department da khusam naduna Sangai Continental da pangtokhiba awareness workshop aduda Social Welfare Minister Hekam Dingo, Social Welfare Department ki Director Ngangum Uttam, Editors Guilds Manipur ki President Khogendra Khondram, RIMS ki Psychiatry Department ke HOD Dr. R.K. Lenin amade SASO ki President R.K. Diken yauna expert kayana sergya ke. Awareness workshop adugi maru oiba wafam thamnaduna Minister Hekam Dingo na hai Laingang na Changsiliba War on Drugs campaign asida lamdam asida leiriba tongan ba selection ge miyoi singna punna saru gyaduna changsilminaba change Lainga ki maikaidagi supply reduction da ahen meeting changde adubo demand reduction ge wafam lakpa matamdade Changsiliba campaign ase Lainga khaktana mapung fahanba ngamloi pangthokliba awareness workshop asina campaign asida press media na lawgadaba thaudang kayada hena khumang chawsin bangamlakani Lainga ki maikaidagi su lamdam asidagi drug mapung fana muthanaba policy sembaga loinana mapung fana implement tawnaba honari haike Thauram aduda saru yakiba Social Welfare Director Ngangum Uttamna phongdokhibada nisa sizinabagi issue ase lamdam asida anawba wafam oidre international border da leiba lamdam ama oibana issue asegi maru oiba hawrafam amasu oide Lainga ki oinadi the addiction center masing yamna hangdoknaba pandam thamle transgender singi oinasu the addiction center ama hangduna leire haike Awareness workshop adugi technical session gi sarukta RIMS ki psychiatrist Dr. R.K. Lenin haikibada lamdam asde yu da laichuba miyoi sing laingbagi chang nemde state asigi apunba mising amade nisa sizinaba miyoi singi changa yengnaba matamda nisa sizinaba migi masing adugi matik wangna leide Sahi nauriba amadi nahasing bu nisa gi ipaktagi kannaba hotnabada imung manung kairoi lekai gi thodang chawna lei amade scientific oina oiba maongda mayuknaba gi changi haike ngasi pangtokhiba media awareness workshop aduda press media na lainga ki war on drugs asida pauche singda paufongu matamda cheksin gadaba amade nisa sizinaba hantanaba hotnabada lainga amade miyamgi marakta leinariba mari ase hena khumang chawsinaba gidamak lawgadaba thaudang kaya gi matangda wafong kaya thamkhe Aikhoigi sakyal mingshel oiriba khwairamba ima kaitel asida no ngandringaidagi lakliba ase imung pubang ngamnaba nomagi chara tanba laklibane machu gi maingal da selfie post tawba yengba lakwa na dia haina working committee khwairamba ima kaitel gi co convener asem nirmala na phongdukre wafa masinga se khwairamba ima kaitel da working committee khwairamba ima kaitel na sinduna khwairamba ima kaitel ahum sitharakpadage kanbinaba changsinkhiba khongjin ga mari leina na phongdokhibane Kongjang aduga mari leinana asem nirmala na makha taraduna hai Laingang na Lamphel supermarket ta achauba kaithel ama saduna thamlabaso masa ge tarang lising ama hena platform sing kansinduna ming tharaga leire amoromda khwairamban ima kaithel ahumgi akoibadana street vendor kaya famjilakpana kaithel sang manungda yoliba ima singi pot sittabagi laingakta hanjin khagan khraba matung Wanaringai Cherak asida laingang na smart city gi mingda kaithel number 1 amade number 3 anege changfam machinda sambal khajin bana pot sitabage achauba maram am oihale maram aduna kaithel sang manungda famliba ima singda nongma awaba henjilakle sitharakle haike khongjang adu kamari leirena working committee khwairamban ima kaithel gi ima singna kaithel ahum gi akoibeda chetuna street vendor singda amukhana famdana basu khanganke Security Force ki apunba team amana ngarang lo na thingkraba lalhau lof RPF PLA gi kedar amu fare
Police ki pau na hai ngarang numidang pung nipan lom taba matamda akaknaba pau ama fongbadagi Superintendent of Police Railway amasung in charge Special Commando Unit Khabishoi T.S. Krishna Tombi ki meeting makada OC Commando Subedar L. Bebe Kanadana Luchingba Special Commando amasung Mari Suba Assam Rifles ke apunba team amana Imphal East District ke manung chanba Khewa Furzu Lekai ge mafam singda frisking amasung checking gi thabak tatakhe Maduda chingnaningai oiba maongda lakpa nupa ama wang pang sa thakhe Maduda miyoi adu Lalinbung kamay atopa ming Restafen jehi kuntra ka mga apok palay kidraba Gaykhalin kamay kawi Nekhalong thamay ban Imphal West gini haiba khangwangam ke Makata na wahang pang tethabada mahag lo na thingkraba lalhaw lof RPF PLA ge SS Captain Orbita Natana lof aduge Minority Development and Affairs ge Assistant Secretary Firm Paibani haibasu khangwangam ke Loina na mahag kumja English ngani subna tarukta lof adude yauduna Basic Military Training Fangkre amadi mahag ke Army number na 2900 ni haide tungda faraba kadar ado makha taba logi thabak lokhanaba sagolmang police station kre haide Maitai irol iek loinai shilon apun belof milana matam kayadagi irol iek po chakot hanaba tangsilakliba khongjanga mari lainana handak kumalampak indoor stadium da Yangkai mapan lak suba Femina Miss India English ngani kulhumdoi pangthok kodoriba asida Milan gi khongjang amade pandambu ikai khumnabiu hairakpaga loinana saruk yagadoriba sakyenbi singda yafa paujal pirakle Miral na thadoraki ba chorol amada pangthok kodoriba Femina Miss India contest English ngani kulhumdoi asida sizinagadoriba banner signboard hoardings advertisement amade backdrops khudingmakta maitai mayekki Makokta wahai pumba thabiyo hairi abaromda Manipur lengang na mamang na pangthokiba sangai festival amade Republic Day da sizinnakiba banner hoardings na chingbada maitai mayekpo mamingtagi oina sizinaba amade sungyaw yaukidabase laibak thibani Milana hiram asida kupna yengsile thauram pangthokpada maitai mayekpo pikna natraga tharamdaba thengnarabade madu lamdam asigi lol mayek chakot haning tabani haina logani haina sumakatari Amaromda lamdam asagi mayam pumna magna irol yekpo chakot hanbada mating pangbibaga loinana thaudang lobinabaso appeal tarokle Tha asigi kulhumdoida pangtokadoriba khongjomde thauramge mangoinana District Administration Thobal na sinduna ngasidage Khongjom War Memorial Complex da lamtu sengtokpagi thabak hawkre lamtu sengdokpa hawdokpaga mari leinana DC Thobal Hanthem Subas na haikibada jai khudingi pangtoktuna lakpa khongjomgi lanfomda leikidraba athoba senggi nomit April kulhumdoi gi thauram jahi asigi su pangtoknaba tharang tobaga loinana ngasidagi social service asi hawdokpane mahakna makata na hai pangtokadoriba thauram asida mafam ase luna na thamba ngamnaba district ase leiriba lenga ki department sing amaga mating pangnaduna sinbane lamtu sengbagi thabak ase khongjomde yodro fawba leptana chathagani hairaduna khongjomgi kheba chingda leiriba athoba sengge khobam asida lakpiriba singnaso plastic ke lemhau khak potlam sing nangthokpigano aikhoigi puwari ga sagonariba mafam ase luna na thambada miyamnasu mating pangbiyo haikhe Khongjom Mega Tourist Committee gi mihut J Devana haikibada lakadariba April kulhumdoi ga mari leinana mafam ase luna na thamnaba district administration na pakhaliba thabak asi thagatle Mega Tourist Committee asige member sing na so hanadagi hauna mafam ase luna na thamnaba khonabada lenga ki oiba karigumba amata fangdana ngasi fawba kathokpaga loinana lakli haikhe Nasi akoigi district administration na sinjaraga Thobal sida leiriba district level office sing staff sing amasung akoigi local committee pulam pullaga akoigi sidagi social service hawjabani mafam asi akoina heng function silako matamde am luna nana thambang amnabo ki damakta cooperation tinaraga amaga mateng pangnaraga akoi sinjabani akoigi khongjom ki kheba singda lakpiriba nyoi singna Patau this the Lampo Potokoje, a vegan way in Apilam to Togahoge, Twiggy Yam the Shanglava, like from the by Hongdongi, one memorial is Yam Luna from the one of the Mayana, Sazopina Buena, Khongjom de April 23 ga mari leinana ekone mafam machiluna na thamna bugi pandamda ona jabasida saruk yabiriba Tawan district administration makha da lebiriba khoi khudima department khoi khudima amsung mega tourist ki leiba ekoi committee khudimak na kathopa ga leinana ekone saruk yabiba sigi damte yamna thagat chai mega tourist committee ki leijariba ekoi gi member 75 asi ngasi phawda karigumba amata sarkar goiba phangdana ngasi phawda ekona sem chaduna mafam chiluna na thamna bohona duna lai Amukogi meeting Makada Imphal East District United Clubs Organization
IEDUCO na makhoiga chatminariba Apex Organization amadi club single loinana district asigi tongan tongan singda pangtokpa free eye camp with distribution of spectacle thauramgi makha chatharappo oina ngasidagi hoduna United Clubs Kurai Lairik Yingbom Laikai Sinduna Club Asigi area da so free eye camp with distribution of spectacle ge thauram pangtokre thauram aduda nupa nupi amadi angang yauna miyoi chamaga yangkai hena mit laying ke amade mathau taba anok singsu yenthokhe thauram ga mari lainana amuko gi maikai dage phongdorakibada matam chupada kunai ase masama ufana nada yektana lehen ba haibase yamna mathau tai harakle makha tana tingjang kaijang daba kunai gi Miyam kulingduna malimna hena chakotpa hena maning tamjaba maramdam ama ohenba haibase tangai fadabane hiram kudingda sothana uraba chakotpada thinjaraba lamdam ama oirakpa haibase kananasu pamnade aduma pufibam asida lakpagi mamidi yamna chawna ure masidagi kannaba honaba haibaside iramdamgi club organization association singishu thodang yamna chawna leire maram aduna organization singna magi mafam singda tawpham thokpa mathau taba thabak sing thinthadana tobiu haina amukogi maikaidagi makatarakle ing kumja lising amaga chamapan hufumapan dage Communist Party of India ge member ama oirambata natana laumi sinmi amade pauche kaya gi maru oiba thodang kaya su lauramba nambol esidagi RK sana jawang ngase masagi anaba amana maram oiduna lekidre mahak ngasi ayug Regional Institute of Medical Sciences da lekidabani haide mahak na lekidabada Communist Party of India na party office da minute ani tumina leiduna awaw phongdokpaga loinana numit tare ni party gi firal tangkhai singthaduna awaw phongdoklagani haina lauthokre Rims dagi mahaki thawai yaudraba hakchang ado Bichi Road laiba Irawat Baban Complex laiba CPI gi office ta puraktuna party gi luchingba member sing amade imung manungi miyoi singna red salute pibaga loinana leisu katuna ikai khumna botke Comrade RK sana jawbana hilingi matamda sotharaba awa ana taraba miyam amadi longmi singni singi tamakta su thabak kaya tawrami haina party gi maike digi phongdorakle Amaramda Comrade ki thawai yaudraba hakchang Regional Institute of Medical Sciences ke Anatomy Department ge mahairoi singna nainana bagi damak kathoklam khisu haire माने पार्टी आउटर की राजनीति की स्ट्रगल चंगु की थेंगनम थोपा मदुदा हनबनाइदना थेंगनम द मयुंदे हंदब मखै सिदले किउ मिसदमन ऑर्डिनरी कॉमरेड मनी तो मिसु कमिटेड determined disciplined party comrade we salute to his determination to his ideal asbigi nahona communism su hongi baratam ngai roba kaya Utra Sanglen Sana Konungna April gi haukiba tang manga dagi tarok fauba sana konungge langjing purel athopang okendro ga loidena khabam lakpa wangkhaibam panaga loidena kawbu chingjaw da leiriba nganthoriba lening thau asupage khubam mingsin kre Utra Sanglen Sana Konungna thadorakhiba cherol amada wafam asi fongdokladuna Chathakhiba khongchat aduda miyoi lising ahum lom henbana mafam dagi lening thau asuppa amade imoinu kurumbasu laknaki haide miyam hupna lai kurumba lakpana ising Kongham Kurham Pam Amade Iru Maitha Zanabage Awaba Mayok Nariba Ase Laingang na Yang Sinbina Basu Puning Tingsilakle Amarom da Mapam Asege Manak Nagna Police Outpost Amade Forest Beat Officer Thambina Bataksin Baga Loinana Lakliba Miyam Amade Akoy Bada Lady Miyam na Uwa Yantat Pitana Ba Amade Plastic Lemho Kak Potlam Sing Mafam Chana Lushin Bina Basu Apil Tarokle Aroy Badamari Pamana Pisare State asida numit hek tabaga mapan thokpa kinaramgi fibam leram ado kokhanduna chawkhat lambida kumang yamsilak I haina Chief Minister N Brena phongdokre Lamdam asidagi drug ki issue loishina ba lenga ki marketegi policy sembaga loinena mapung fan implement tawna bo khanari haina Social Welfare Minister Hekam Bingol haikre Amadi Khwarambat Ima Kaithel Kalu Haina Ima Singna Khongjang Kre Jara Tanaba Kaithel Karapani Maingal da selfie tawba lakpanate Haina working committee Khwarambat Ima Kaithel gi co-convener Assembly Malana Pendo Khorokre Matang esta nungchil gi New TV gi Paulo Shinjare numidang pung 9 gi New TV gi Paumining tabiyo